Lamdam asida thokliba irang asige waroshin puraknaba Congress Working Committee na Manipur ki Chief Minister SILLU PR thammu hariba dimanasi Center amadi BJP ki luchingba singna tabigadaba leite haina BJP Manipur Pradesh ki General Secretary na fongdokhre wafam asina Manipur da hausi thokliba issue asi Center na lumna laude haiba mayek sengna takpani haina Manipur Pradesh Congress Committee ki spokesperson Md Rabi Khan ngasi Congress Bhavan da pangthokpa pawgi mifam amada fongdokhre Mahakna makatana hai Congress na taliba demand asina praja singbu wahan na pamachak amani hairaga praja singbu amamba fi amana kupaga thamba haibasi kayam kuina thamgadawribano Manipur gi hojik thokliba thodo kaya sida Chief Minister sinbiro President rule lakhanbiro haibasi miyamna amadi Congress political party na haidringeda BJP gi MLA na hana haikhrabani masida shunatana Union Home Minister Amit Shah gi chamber da BJP gi MLA kharana kari wafam amadi demand tawki haibadusu matang matamgi matungina MPCC na chap chaba khudam changdamga loinana puthorakani July 6 tagi mangkiba mahairoi anigi matangda chenabani haiba Mioi fare haraga hausi fawa langla langzil amata puthokpa ngamdriba asi puthokpiu haina political party tarana ngarang governor da memorandum pisinaba santi oina chatkiba khongchetta police officer kharana party gi leader kharada marai torokpa amadi yenarakpadagi muknaba thoki hariba asisu yaningde police officer adugi mathakta chap chaba legal action lokatuna law court ta thengnagani haikhi Opposition na kagana praja ki kholaw se Delhi da leba center ki BJP leaders na tabi ga doban nati hai na wala khabar do hai adu bata ga di Manipuri issue se center ki honorable prime minister ki level la home minister level la amadi BJP ki leaders ki level la lum na loge hai ga dum so masana khanan jare aikoina yes congress na Manipur si Manipur da president run sarai ba haibasi Congress na tabadi ma amanna amde hawik ta haire Congress na haire phom yes Manipur ki situation sida tha tam sujala ba sumaina min kya sidna sata sati kya manghala ba sumaina singna madi tamgi mar ta khaibu gaibu ta na bali che center da su BJP ne haiba state da su BJP ne haiba double engine ki achobu engine makok tu kadai da mang kha bano Delhi da mang ki bano thina wala bi oba Manipur da PR thambiro Manipur da Chief Minister Biren Sidopiro adu orgadi shanti legini haibase Congress na haitine mamanta BJP ki MLA na Manipur ki BJP ki minister ngang wapam ne honorable prime minister unaba phangra so home minister Amit Shah unaba kana makhoina thabwa pam do mafam matam tang pungka chap chana madugi makhoina ngang khai wapam do aigoi gi tangai phadragedi numit tarik pungsing wapam do puthok pamagasu madugi evidence do khuding matu aikoi gi MPCC ki president honorable Sri Megasatrana subsoi joda agi pakhum pirakane masiki wapam jinga si bhawa kana su khangamoi tumina leisilakani nande home sa Amit Shah gi chamber da unaba matamda makoi gi BJP ki MLA sing BJP ki ministers na kari remand tawi hebdo chap chap pungsing na badi mafam matam do tangai phatana kana mana objection laba madu hai ki dai ta targadi madu wapam do ekoi gi MPCC ki president honorable Sir Megasatrana pung mafam matam loina puthokani